ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯑꯦꯝꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯥꯎꯗꯝꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯒ ꯊꯥ 5 ꯍꯦꯜꯂꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯚꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯗꯥꯏꯇꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯁꯤ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌ ꯎꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯅ ꯒꯕꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗꯀ ꯔꯥꯖꯚꯕꯟꯗ ꯎꯅꯕ ꯑꯗꯨꯗ ꯃꯔꯨ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯦꯌꯔꯃꯦꯟ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯤꯟꯅꯕ ꯌꯥꯎꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯅꯍꯟꯗꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯝꯗꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯥꯕꯤꯁꯤꯡ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗꯒꯤ ꯍꯧꯅꯕ ꯂꯩꯇꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯒꯤ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯃ ꯆꯠꯇꯨꯅ ꯒꯕꯔꯅꯔ ꯑꯃꯁꯨꯡ ꯁꯤꯑꯦꯝ ꯕꯪꯒ꯭ꯂꯣꯒꯤ ꯒꯦꯠ ꯇꯝꯅ ꯊꯣꯝꯖꯤꯜꯂꯕ ꯃꯇꯨꯡ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯦꯔꯤꯌꯥꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯗꯤ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯗꯨꯅ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯆꯠꯇꯨꯅ ꯗꯤꯃꯥꯟ ꯀꯌꯥ ꯇꯥꯍꯜꯂꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯍꯨꯠ ꯈꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯕꯪꯒ꯭ꯂꯣꯗ ꯎꯅꯗꯨꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯁꯤꯡ ꯁꯤꯑꯦꯝꯗ ꯃꯈꯥ తాꯅ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯊꯥꯡꯖꯤꯡ ꯄꯅꯥ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯣꯏꯔꯥꯡꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 6ꯇ ꯃꯣꯏꯔꯥꯡ ꯁꯦꯟꯗ꯭ꯔꯥ ꯔꯣꯗꯇ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯑꯣꯏꯕꯤꯔꯝꯕ ꯃꯥꯏꯔꯦꯝꯕꯝ ꯀꯣꯏꯔꯦꯡ ꯁꯤꯡꯍꯒꯤ ꯌꯨꯝꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯔꯃꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯔꯥꯡꯐꯝ ꯑꯣꯏꯕ ꯑꯥꯔ.ꯀꯦ. ꯔꯥꯕꯩ ꯁꯤꯡꯍꯕꯨ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯗꯨꯅ ꯁꯤꯍꯟꯈꯤꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ 5 ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥꯒꯤ ꯑꯣꯐꯤꯁꯇ ꯂꯩꯆꯣꯟꯕꯝ ꯒꯣꯄꯥꯜ ꯁꯤꯡ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ, ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯀꯟꯚꯦꯅꯔ ꯑꯃꯁꯨꯡ ꯁꯥꯄꯝ ꯔꯥꯖꯦꯟ ꯁꯤꯡ ꯑꯦꯗꯚꯥꯏꯖꯔ ꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯗꯨꯅ ꯄꯅꯥꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯀꯧꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦ.ꯑꯦ.ꯁꯤ. ꯃꯣꯏꯔꯥꯡꯅ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯂꯩꯕ ꯀꯩꯁꯥꯝ ꯂꯣꯀꯦꯟ ꯁꯤꯡ ꯆꯍꯤ 64 ꯑꯦꯛꯁ ꯁꯥꯔꯚꯤꯁꯀꯤ ꯌꯨꯝꯒꯤ ꯇꯣꯏꯂꯦꯠꯇ ꯕꯣꯝ ꯇꯥꯁꯤꯟꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨꯁꯨ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯅꯥꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯆꯤꯡꯗꯅ ꯂꯣ ꯂꯩꯇꯕ, ꯇꯝꯗꯅ ꯂꯣ ꯂꯩꯕ, ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ, ꯃꯩꯇꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯕ, ꯅꯥꯀꯜ ꯅꯥꯃꯠꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯨꯒꯅꯨꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯅꯧꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 8ꯇꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯁꯨꯒꯅꯨ ꯑꯃꯗꯤ ꯇꯥꯡꯖꯦꯡꯗ ꯅꯧꯅ ꯑꯃꯨꯛ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥ ꯁꯨꯒꯅꯨ ꯑꯃꯗꯤ ꯇꯥꯡꯖꯦꯡꯗ ꯀꯥꯞꯊꯔꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗꯒꯤ ꯍꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 4ꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯂꯩꯔꯝꯕ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯅꯥꯄꯦꯠ ꯑꯃꯁꯨꯡ ꯇꯥꯡꯖꯦꯡ ꯑꯍꯜꯂꯨꯞ ꯈꯨꯜꯒ ꯍꯦꯛ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯁꯉꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯁꯥꯡ ꯁꯣꯡꯒꯦꯡ ꯑꯃꯁꯨꯡ ꯁꯨꯒꯅꯨ ꯃꯅꯤꯡ ꯃꯅꯤꯄꯨꯔ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯂꯥꯂꯣꯏꯐꯥꯏ ꯑꯃꯗꯤ ꯗꯣꯡꯌꯥꯡ ꯔꯣꯝꯗꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯔꯤꯚꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯇꯥꯡꯖꯦꯡꯗꯅ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅ ꯃꯤꯌꯥꯝ ꯑꯗꯨ ꯁꯨꯒꯅꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯣꯟ ꯑꯅꯥ ꯌꯥꯎꯅ
ꯈꯨꯟꯖꯥꯁꯤꯡ ꯑꯁꯣꯛ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯨꯊꯣꯛꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅ ꯌꯥꯎꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯇꯥꯡꯖꯦꯡ ꯈꯨꯟꯖꯥꯁꯤꯡ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯁꯨ ꯇꯥꯡꯖꯦꯡꯗ ꯄꯣꯈꯥꯏꯍꯧꯗꯕ ꯕꯣꯝ ꯑꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯧꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯅꯣꯡꯃꯩꯅꯆꯤꯡꯕ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯅꯥꯀꯜ ꯑꯅꯤꯗ ꯉꯥꯏꯍꯥꯛ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯔꯛꯄꯗ ꯕꯣꯔꯣꯕꯤꯇ꯭ꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯏꯀꯣꯏꯕꯨꯡꯗ ꯂꯩꯕ ꯍꯧꯕꯤꯖꯝ ꯁꯨꯔ ꯁꯤꯡ ꯆꯍꯤ 70 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯁ ꯃꯅꯤꯒꯤ ꯏꯪꯈꯣꯜꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯨꯔꯕꯤꯂꯥꯒꯤ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯦ, ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯍꯔꯥꯎꯊꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯕꯦꯊꯦꯜ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯡꯕꯝ ꯑꯣꯡꯕꯤ ꯁꯨꯔꯕꯂꯥ ꯆꯍꯤ 30 ꯃꯄꯨꯔꯣꯏꯕ ꯉꯥꯡꯕꯝ ꯏꯉꯣꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯁꯤ ꯔꯤꯝꯁ ꯃꯣꯔꯒꯇꯒꯤ ꯖꯦꯑꯦꯁꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯡꯕꯝ ꯑꯣꯡꯕꯤ ꯁꯨꯔꯕꯂꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯡꯕꯝ ꯔꯣꯖꯤꯌꯥ ꯆꯍꯤ 10ꯁꯨ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯒ ꯎꯅꯗꯨꯅ ꯅꯥꯀꯜ ꯑꯅꯤꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10ꯁꯨ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯄꯨꯂꯤꯁ ꯌꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯕꯤꯔꯅꯨ, ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯔꯦꯂꯤ ꯆꯠꯇꯨꯅ ꯗꯤ.ꯁꯤ. ꯊꯧꯕꯥꯜꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯗꯨ ꯊꯧꯕꯥꯜ ꯀꯣꯂꯦꯖ, ꯋꯥꯏꯈꯣꯝ ꯃꯅꯤ ꯒꯥꯔꯜꯁ ꯀꯣꯂꯦꯖ ꯑꯃꯗꯤ ꯋꯥꯏ.ꯀꯦ. ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕꯗꯒꯤ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯂꯩꯕ ꯊꯧꯕꯥꯜ ꯀꯣꯂꯦꯖ ꯂꯝꯕꯤꯗꯒꯤ ꯆꯠꯄ ꯍꯧꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯔꯦꯂꯤ ꯑꯗꯨꯅ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯅ ꯊꯠꯇꯨꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯔꯦꯂꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯅꯕ ꯍꯥꯏꯈꯤ꯫ ꯇꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯔꯦꯂꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯇꯨꯅ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗ ꯂꯩꯕ ꯗꯤ.ꯁꯤ. ꯑꯣꯐꯤꯁ ꯒꯦꯠꯇ ꯊꯣꯝꯖꯤꯜꯂꯛꯄꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯊꯤꯡꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯜꯂꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯗꯤ.ꯁꯤ. ꯑꯣꯐꯤꯁ ꯇꯝꯅ ꯅꯨꯡ ꯊꯥꯖꯤꯜꯂꯛꯈꯤ, ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯇꯨꯅ ꯇꯥꯟꯈꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯩꯔꯣꯏ 10 ꯔꯣꯝ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯇꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯍꯩꯔꯣꯏ 3 ꯈꯟꯒꯠꯇꯨꯅ ꯗꯤ.ꯁꯤ. ꯊꯧꯕꯥꯜ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯀ ꯎꯅꯗꯨꯅ ꯗꯤ.ꯁꯤ.ꯒꯤ ꯈꯨꯠꯊꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯃꯁꯤ ꯗꯤ.ꯁꯤ.ꯒ ꯎꯅꯔꯕ ꯃꯇꯨꯡ ꯃꯍꯩꯔꯣꯏ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯕꯤꯔꯅꯨ, ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯉꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅꯁꯨ ꯅꯥꯀꯜ ꯑꯃꯗ ꯇꯣꯡꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗꯒꯤ ꯁꯥꯁꯤꯟꯅꯕ, ꯁꯤꯝꯄꯦꯊꯤ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦल ꯐꯣꯔꯁꯁꯤꯡ ꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯗꯤ.ꯁꯤ.ꯒꯤ ꯈꯨꯠꯊꯥꯡꯗ ꯊꯝꯂꯝꯕꯒ ꯂꯣꯏꯅꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯌꯨ.ꯁꯤ.ꯑꯦꯝ. ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯅ ꯑꯃꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯊꯝꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤ ꯀꯟꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯙꯤꯔꯦꯟ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯗ ꯑꯃꯨꯛ ꯇꯣꯡꯁꯤꯟ, ꯈꯔ ꯂꯩꯔꯒ ꯑꯃꯗ ꯑꯃꯨꯛ ꯇꯣꯡꯁꯤꯟ ꯇꯧꯗꯨꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨ.ꯁꯤ.ꯑꯦꯝ.ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯑꯥꯒꯁꯠ 30ꯗ ꯂꯨꯞ ꯑꯁꯤꯒꯤ ꯀꯨꯝꯖꯥ 2024ꯗꯒꯤ 18 ꯐꯥꯎꯕ ꯊꯧ ꯄꯨꯅꯕ ꯈꯟꯈꯤꯕꯁꯤꯡ ꯉꯁꯤ ꯍꯌꯤꯡ ꯈꯣꯡꯕꯥꯜ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯪꯂꯦꯟꯗ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯌꯨ.ꯁꯤ.ꯑꯦꯝ.ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯖꯥ 2021ꯗ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯌꯨ.ꯁꯤ.ꯑꯦꯝ. ꯁꯦꯝꯈꯤꯕꯅꯤ꯫ ꯌꯨ.ꯁꯤ.ꯑꯦꯝ.ꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯤꯛꯂꯝ ꯑꯗꯨ ꯀꯥꯏꯗꯅꯕ ꯀꯨꯝꯖꯥ 2024ꯗꯒꯤ 18 ꯐꯥꯎꯕ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯋꯥꯁꯛ ꯂꯧꯔꯤꯕꯅꯤ꯫
वाई धीरेन मखा ताना हाई सेंटरना मणिपुर की अपुनबगी सक्तम अमदी ngमखै थुगाइनब खोंथांग कयारक्ता होनदुना लाकिब पुनमक लमदम असिदा खुंदामिनरिब कांगलुप खुदिमकना अमतो ओइना थेंगनदुना लाकपदगी लमदम असि कायदना लैरिबनी हौजिक थोकलिब इरांग असिसु सेंटरना छानरिब डिवाइड एंड रूल पॉलिसी असिगी सरुक अमनी मरम अदुना मणिपुरदा खुंदामिनरिब कांगलुप खुदिमकना अमना अमदा नुंगाइरोइदब वाफम थमनबगी महुता अखोइ अमतो ओइना लमदम असि कन्नब थौदांग लौमिनरसि हाइखि मखा तारकप पाउदा इमागी मैरागी इमासिंगना अहिंग नुंथिल लेप्तना वाकत खोंजंग चंगसिनगदौरी इमागी मैरागी इमासिंगना अपुनबा मिफम अमा फमदुना खनरब मतुंगदा मणिपुरगी मिचम मियामदा इमागी मैरागी माइकैदगी वाफम कया फोंदोलदुना हौजिक नौना ओइरक्लिबा कुकी नार्को टेरोरिस्टसिंगना मैतैदा लंदारक्लिबा अनौबा लालोंग असिदा अखोइ मणिपुरदा लैरिबा येलोंमी मियामगी पुंसी अमसुंग लंथुम ngakpinaba mapi mapa amata uraktre imagi mairagi maikैदगी ngasi मणिपुरगी येलोंमी मियामदा वाफम कया थमलदुना हाई मणिपुरदा लैरिबा मियामगी ओइबा ऑर्गेनाइजेशन सिंगनसु मखोइना मणिपुरगी हौजिक ओइरिबा इरांग असि लोइसिनबदा अचौबा थौदांग लौबिनबा तक्सिन मिनरसि हौजिक लैरिबा मणिपुरगी गवर्नमेंट असिसु मखोंग मखुत पुनसिनबिरे हाइदुना तुमिन्ना लैरसनु अमदि हौजिक फावबदा ओइरक्लिबा कुकी सिंगी लंदारक्लिबा मोंग असिदा मतिंग थोकना थबक तौबा अमसुंग ngang ngamdaba असिसु तोकपिरो सेंटरगी गवर्नमेंट नसु कुकी सिंगना हंजिन हंजिन मैतैदा लंदारक्लिबा असिदा तुमिन्ना येंगदुना लैबगी महुता कुकी टेरोरिस्ट सिंगी मतेंग पांगसिनबगुमना तौरिबसि गी मायोक्ता अखोइ मियामगी ओइबा वारेप थमलसी ngasiदगी हौरदुना इमागी मैरागी इमासिंगना मियामगी वारेप ngaijanabagidamak amadi अखोइगी येलोंमी मियामगी मिहुत ओइना थागतख्रबा अपुनबा मिहुत 52 एमएलए 50 एमपी अनि अमसुंग राज्य सभागी एमपी अमा पुन्ना 52 ना मणिपुर कमिनबगी वारेप लौद्रिबा फावबा अमदी मणिपुर असेंबलीगी प्रिविलेज एंड इथिक्स कमिटी की प्रिलिमिनरी रिपोर्ट सिंग पुथोक्तुना खंगनद्रिबा फावबा मणिपुर असेंबली की गेट तगी पंगलाप लापतना थांगमैबन इमा पांथोइबी सांगलेन की कम्युनिटी हॉल मतम कक्तना अहिंग नुंथिल लेप्तना इमा सिंगी ओइबा वाकत मिफम फंबा हौरगनी हाइनसु इमागी मैरागी कन्वेनर सुजाताना थादोरकपा चिरोल अमना फोंदोरकली मखा तारकपा पाउदा ngarangsu जिरीबामगी लैकोइ पुंगदा लैबा युम अमदा लंदारखरे इंगना चिंगना लैजरंबा जिरीबाम डिस्ट्रिक्ट असिदा कुकी टेरोरिस्ट सिंगना लंदारक्तुना मिसिमिना अमदी लांजेनदुना ngasi फावबा लैरी ngarangsu मोटबुंग मैतै खुलदा कुकी सिंगना नोंमै बोम कया कापसिलकी मदुदा खुल ngakpa सिंगना हंदुना नोंमै कापनकी मदुगी मतुंग ngarang नुमिदांग पुंग 8 रोम ताबा दुवाइदा पोरोबित्रा सब डिवीजन के मनुंग चन्ना लैबा लकोइ पुंग हाइबा खुल असिदा लैबा हाउबिजम सुर चाही हुंफु अपोको लैकिद्रबा आइस मनीगी इंखोलदा बोम अमा पुखाइ हंदुना अटैक चथरकरे कुकी सिंगी अटैक अदुदा युमगी थोंग थोंनाउगी सरुक खरदा अमांगता थोकी अदुबु मियोय अमता अशोक अपन याउकीबगी पाउदी लैते नाकल अमरोमदा जिरीबाम डिस्ट्रिक्ट असिमकी जिरी तिपाइमुक लंबी असिगी बुंगतांग खलदा कुकी टेरोरिस्ट सिंगना थोलक्तुना लंबीदा चेलिबा गारी सिंगदा मैतै याउब्रा हाइना चेक तौबगी थबक कन्ना चथबदगी मैतै सिंग जेटी रोता चनद्रे हाइना प्रेसना फंगबा थाजबा याबा पाउ अमना हाइरी मखा तारकपा पाउदा कुकी एमएलए 10 डिस्क्वालीफाई तौरगा लेमहौरिबा एमएलए 50 मणिपुर कन्ननबा चपचाबा फिरेप लौगदबनी ख्वाइरंबल कैथेल फंबी नुपीसिंगना ngasi लमदमसिगी महिरोइसिंगी खोंजंग असिदा सरुक याखरे लोइनाना कुकी एमएलए 10 डिस्क्वालीफाई तौरगा लेमहौरिबा एमएलए 50 ना मणिपुर कन्ननबा चपचाबा फिरेप लौदुना थोकलिबा इरांग असि लोइसनहनगदबनी हाइदुना ख्वाइरंबल कैथेल जॉइंट कोऑर्डिनेटिंग कमिटी फॉर पीस की प्रेसिडेंट लाइश्रम मेमना फोंदोक्रे ngasi लमदम असिगी मसिंग यामलबा महिरोइसिंगना राजभवन तमना चंगसिलकिबा खोंजंगदा सरुक याननबा मसिंग यामलबा कैथेल फंबी इमा इबेल सिंगना मसा मसागी पोटफम थादोक्तुना राजभवन तमना खोंचत चटकी खोंजंग अदुगा मरी लैनना इमा मेमना फोंदोरखिबदा एमएलए सिंगना मसा मसागी मथौ मसक खंगलक्तबदगी नोंमगी सुरगा हिंगलेबसिंग महिरोइसिंग लंबी लमजाउदा थोरक्तुना खोंजंग चंगसिलकपनी मणिपुरगी एमएलए 50 ना पॉलिटिकल पार्टी की खेनबा थमदना अथुबा मतमदा इरांग असि लाक्सिनदुना महौसागी पुंसीदा हंजननबा होनगदबनी करिगुमो वाफम असिबु लुमना लौद्रबदी अदुंगै हौकिबा कुमजालसिंगनी अमदा जून 19 गी इहोगदगी हेनबा मियामगी खोंजंग चंगसिलकपा याय हाइना पेंदबा फोंदोखी।